Pauchade impam uipamar uipapau khara update tawjari. RIMS Hospital da angang amagi lungs dagi samphavi lauthokre. Regional Institute of Medical Sciences RIMS ki Respiratory Medicine Department ki Head Professor Sunanda Haurong bamna lusingba Dr. Kangbu amanangasi sahi nipan rom dangaribi angang nupi masa amagi lungs dagi samphavi lauthokre. Sahi nipan rom dangaribi nupi masa adogi maming Selina Ling Maiting Kawi Technophone District ki More Seljor Sars tagine. Angang asigi lungs ta tha anirom hena samphavi asi yautun leraglabasu imong manung ki makai dagi khangbangam kide. Tungda ngang ase tha anirom lok koraglaba tungda More Hospital dalayeng ki Hospital asdagi RIMS ta samphavi asi lauthokna dabagi damak refer tawraki bane. Samphavi asi angang asigi lungs ki oithangba bonkers ta sangdun leraki bani. Tha hasi tarakum doida RIMS ki Respiratory Medicine Water and Bitawduna Matawtaba Lane Singjataraba Mato. Tasigi Taraganipan the Maifakna Sampabiasi Lautopangam Kibane. Hausi Akangasi Pibam Pagalaktuna Kudong Tinghai Oidre. Office Nasi Maifakna Fang Tokna Bakwanabada Sarugiakiba Institute Asiginar Samade. Anesthesia Gi Biosingbasu Tagali and Rimski Media Advisor Natadorpa Zerol Amana Haide. Nakalamaromda Basdagita Duna Sokivi Nupi Lakidre. Arang mungkin gamnom sapamena PS dagi karom da kilometer marirom salagalaiba Mongoizang Palace the passenger bus amatagi atuna sok padagi ras Madi City da laikana rakibi no PMA ngaseyo angan bada kanbangam dana laikidre laikidabigi maming Folmaya tamang sahi kuntraka taret maforoiba Ram Bahadur Singdam tamang kawe Kangpopi district ki 9 mile Faudel Basti irang part 1 dagini haire Taudoga togi matang da police na case malakot kibaga loinana like hidravigi haksang asi nongtil RIMS ki haksang asi nongtil RIMS ki mortuary da postmortem examination tawraba matung da aroiba mathau magam pangthok na dabagi damak imongi bioi singda khusina kre haire rozgar mela gi makha da leba ka sigi na lak tara da thawak bi ga dori india pumbagi oina mioi lising humpodra manga thawak bi bada manipuri sani humpodra manga yaurakle India ki Prime Minister Narendra Modi na video conference ki khutang dangasi India ki mioi lak tara thabak pinana ba pangtokpa recruitment drive rozgar mela autoki bagaloinana ahan batang ka kiwana thabak pinana pakhalaba mioi singi manungda manipuri masa sani humpudra manga yaurakle ahan batang ka kiwana thabak khanduna appointment letter singadu mioi lising humpudra manga da khosinaki Manipur dagi mioi sani humpudra manga yaurakpa asiga mari lainana Manipur ki minister Nongthombam Birena Takat Papangdo Kibagaloina Prime Minister Narendra Modi ki mafum da tawibal khangbo lagle India ki wena Barson ki khutang da Prime Minister Narendra Modi na hodo ki pamela asigi marung chana Manipuri masasing da appointment letter khosinabagi thoromadu Guwahati da Union Minister Sarbananda Sonowal na saruk jaduna pangthoke Tharong mari leina wangang laduna Prime Minister na hai India na independence panglak pa sa humputra ma so hi baga mari leina na laiba kasigin hasin da Central Government asin akanaba thorang amagi makada Kaba game point appointment letter singa si kusinavani India singa sidi na namasing ihen baleba koire mas namaram orga ahen bathabak sing matik saraban ha kya da pin na bagidamak akan ba mawdo hona dona lagle Rosgan mela asigi makada leba ka sigin ha lak tara da thabak pi ga dawri bani thabak tawna na bagidamak ta appointment letter fanglaban ha sin lebak asigi damak makoina thabak tawri bani habasi matam kudimak da khan ga dabani India government ki thabak ama fangba habasi khudong sa basinga dukha kinate Laibagasi ki kasin kuya sin batong na tabak tawag ki kudong sawa panggadori bani hai ke. Prime Minister na makata na hai liberalization tron policy na sing basing haudok to na mudra zosa ki makata lupa lak kun ki lo na sing basing pita do na tabak pina na bakong tang pai kale. Mamang dalay kiba lenghak sing ki matamda amok fawo pai ka tripa mong da masana masaba tabak pisa pangam na nabagi tawang sing lepta na pai kale. Self-help group kaktana tana kadi amade village industry kya linkhatuna khul kaya da laiba mioi sing tabak piri laibaga sida ahan boy na kadi amade village industry ki lamma sida mioi crore mari ena tawo pi bangam le tabak sing asi laibaga sigi association kaya na thawai yauna tawnari Star of India campaign ki makha da su aitoi sing thoiraba laibaga sigi na kya da senthang piri malingi wena jamna wana ki ba COVID-19 ki laisat manung da su NSME ki makha da chauna kanaba Pibang amki haiki ngasi appointment letter kusin nakraba mioi sing asana Central Government ki tongan Bob Ministry Department kontraga ni panda tabak tawga dawri bani makoi sing atu ki manung da Group A Group B gazetted Group B non gazetted tamaso Group C ki tabak kya yauna Central Armed Forces sing ki tongan ba phamjing yauri
थबक लौबगी खोंथांसिंग असि मिशन मोता तोंगन तोंगन ब मिनिस्ट्री अमदि डिपार्टमेंट्स ना पाइखलपने थबक लौरिब मयाम असिगे मनुंगदा डिपार्टमेंट मसाना लौजब यावे खरामने यूनियन पब्लिक सर्विस कमीशन स्टाफ सिलेक्शन कमीशन अमदि रेलवे रिक्रूटमेंट बोर्ड सिंगबा एजेंसी सिंगदा सिनादुना लहनबसु यावरे नकलमरोमदा साइक्लोन सिट्रंग अकनब नोंग चुगदौरे वेस्ट बेंगल अमदि ओडिशा का लोनब बे ऑफ बेंगल की सरुकता था असगी कुनमरीदगी सिट्रंग हाइन मिंगथोनबा साइक्लोन अम लाक्तोना बांग्लादेश अमदि अवांग नोंगपो की लमदमदसु अकनब नोंग चुरब याय हन इंडियन मेट्रोलॉजिकल डिपार्टमेंट की थादोरप सेरोल अमना खंगलगले पावसन मखा तनहाय अवांग थंगबा अंडमान सी अमसुंग खा थंगबा अंडमान सी असगी ताइनबदा लेकिबा लो प्रेशर एरिया अदो ngasi ayu anganbada depression oina form tawduna cyclone ge report asi phanglakibani West Bengal ki sagar itatagi khano poklomda kilometer lisingamaga sampri umpurom chalak leipa mafamda form tawriba depression asi October kunga mari tagi ditam thirabat noklai nongsit amu oina Odisha West Bengal Bangladesh lomda safo pirakani haina panari masina maram oiduna awang nong poklamdam dasu akan banong suraba yai report asi phangbadagi Odisha amasung West Bengal government akan bamongda section tharangi thabak paikat bahukre nonglai rong sida sina sokalapa yaba ani bamafam da lehiba mioi sing West Bengal lengana safagada bamafam sing yanglaga hongdokan bahukre Odisha gi onasu state to revenue and disaster management minister na ODRAF amadi NDRF sing section na lainana bakangan kre West Bengal gi onasu district magistrate superintendent of policing amadi emergency department workers sing suti loba khutak dagi thingre haire Bay of Bengal dagi haurakpa nonglai nongsit asigi inil lebaga sigi awang nongpo state sing dasu yauraba yai Manipur gi wena hauzik lawhum kamrom mansilaktuna lopagi matam ngaidaba tanpam oringai asida angan banongsu wasi yauraklagadi hena khudong saroi daure Dengue naduna miyoi amasu laikidre State asida kang nasikbadagi sandorokba dengue lainana naduna miyoi ama laikidre laikidaba miyoi edu kaksang district ki manung chana leiba mafam amadagine Imung manung na fongdorokbagi matung ina laikidaba tha asigi ahomda Delhi dagi Imphal da halakibani Imphal da thoglaba namindini ledaga lai haurokbadagi yumdagi hendoktana laike Sayola marom laidaba fawba phagatabadagi tha asigi taraga mari de rims da layangnana ba pokhalakibani Madura dengue ni haiba khanglaki adu haksangi fibom ka hena soksin da bambaram hidak saraga yumda pothana da bakhangalake Maduragi yumda futharaglaga ahing ama lelaba matong pathangi namita amuk hanna lai horokpadagi rims da pokhalaki maduda BV check toba matamda 60-40 da haitharaga lehrambadagi atai testing su tawduna yengbada haksangi nongi kya sing soksilamba thengnabadagi Caesar Hospital da laikanana ba pokibane namit kharani Caesar Hospital da laikan naramlaba matung anabasi matam khara sangadaba maramna selge kudongsa da bamayuk narakba dagi rims Hospital da amuk tha asigi kunda refer tawrokibane Asuna rimstan na minini laikan naramlaba matung ngasi laikidabani haire Panbayabadi laikidaba miyo ese masagi zay kuntraga matorom sokre Mapama mamang sahida COVID na kiba laike Masina tabatay ito panaba laiba miyoy nate mag GMT ki member amaso herami haire Lokrabe masing engkat na nabalawba warep oina tuwakane Haugiba September ki tang kunda Manipur lainga ki cabinet mifam amana Manipur ki mafum kharadagi yusungba yon bagi lairamba ating balaw thokiba warepado Handokadabani haiduna coalition against drugs and alcohol keda amadi lamdamasigi tongan ba ima lopsing da jatarakpa democratic oiba khongjang singi saruka moina ngasi tongan ba distinction da wakan mifam pang thokre Imphal East district ki manung chana leiba chanung da All Manipur Women Social Reformation and Development Samaj Nopi Samaj chanung kanglei chanura maira paibi chanung sinthak lapa masung kada Imphal East district committee punna khusamladuna laingana yusungba amadi yonbagi ayaba pikhiba wari phandogo haiduna miyamgi oiba wakan mifam ama pangthoke pangthokiba wakan mifam aduda saruk yakhiba miyamna yaningdaba kholaw kaya lawki wakan mifam aduda saruk yakhibi ima amana haikibada isa ipuroibasing yud tawdun leire asegamba tanja asida amuk Manipur laingana yusungba amadi yonbagi ayaba pithokiba sina lamdam asida lukhrabi masing hengadanba oina thokani aduna Manipur laingana lawrukliba waribasi handokpiyo amasong waribasi Maira loop amu wena yaba ngamloi haiba wafam phongdoke Imphal East district ki manung chanba phumlo the All Manipur Women Social Reformation and Development Samaj Nopi Samaj Paurabi Lamjing Nopi Lo Lining Thau Village Level Federation amasong keda punna khusamnaduna Manipur da yusungba amadi yonbagi aba piba yaroi haiduna miyam ki oiba wakan mifam ama pangthokre Pangthokiba wakan mifam aduda saruk yakibi waimbam premilana phongthokibada laingana yusungba amadi yonbagi aba pithokiba warepadoge Mayok Napi Samas Amadi Kadana Sangsilapa Kongjang Kudimakta Mangjin Thana Saruk Yagani Haiba Wafam Pongdoki
इम्फाल ईस्ट डिस्ट्रिक्ट की मनुंग चनबा लंबोई खुलदा लंबोई खुल लमचिंग कांगलुप मैरा पाइबी नुपी समाज केदा पुनः खुसमनथुन मियाम गी ओइबा वाकत मिफम अमा पांगथोखरे काक्सिंग डिस्ट्रिक्ट की मनुंग चनबा नोंमाई खोंग मखालैकाई कम्युनिटी हॉलदा दी थौबाल डिस्ट्रिक्ट यूनाइटेड वुमेन डेवलपमेंट ऑर्गेनाइजेशन थौबाल इमा नोंमाई खोंग मखालैकाई नुपी सौखत थौरांग लोब ऑल मणिपुर नुपी समाज अमसुंग कादा पुनः खुसमनथुन मियाम गी ओइबा वाकत मिफम अमा पांगथोखरे एक्स्ट्रा जुडिशियल किलिंग हाई कोर्ट पाइखतब केसिंग था तरुक की मनुंग लोइचनब सुप्रीम कोर्ट याथंग पिरकले एक्स्ट्रा जुडिशियल किलिंग मरी लेना SIT CBI रजिस्टर तौब एफआईआर सिंग सही अमा मखाई हेना हाई कोर्ट प्रोग्रेस तौदना लाखिबा केसिंग सुप्रीम कोर्ट था तरुक की मनुंग लोइचनब याथंग ताउथरपसी इफमगी ओइनदी यामना मरु ओइबनी हाना ह्यूमन राइट्स अलर्ट SRA की एग्जीक्यूटिव डायरेक्टर बाबलू लोइतोंगबम फोंदोखरे हिरमसिगे मरी लेना ngasi क्वाकैथिल लेबा SR ऑफिस इफम SRA का पुनः पांगथोकिबा पाउगी मिफम अमा पांगथोखरे फेक एनकाउंटर केस की ट्रायल सथवा आर्मी आर्म फोर्सेस ऑफ यूनिट चैम्बर प्रोसिक्यूशन फोर्सेस ऑफ यूनिट चेनरगदी प्रोसिक्यूशन सैंक्शन डिनाइड तौबा नत्रगना फेक एनकाउंटर केस की ट्रायल सथवा आर्मी आर्म फोर्सेस ऑफ यूनिट चेनरगदी प्रोसिक्यूशन सैंक्शन डिनाइड तौबा नत्रगना एक्शन अमत लौखथबगी मयुक्ता हाई कोर्ट ऑफ मणिपुर थांगतखिबा केस बाइंडिंग लेरखिबा दो था तरुक की मनुंग लोइसलु आना जस्टिस यू ललित अमदी जस्टिस बेला एम त्रिवेदी थारकिबा याथंग ह्यूमन राइट्स अलर्ट SRA अमदी एक्स्ट्रा जुडिशियल एग्जीक्यूशन विक्टिम फैमिलीज एसोसिएशन मणिपुर इफमगी माइकदगी थागतबा फोंदोखरे पाउगी मिफम अदुदा SRA के एग्जीक्यूटिव डायरेक्टर बाबलू लोइतोंगबम हाई मणिपुर की फेक एनकाउंटर केस की मतंग मतम कुइना थब फाइखतब मानब मौंद लेख्रबा मतुंग था असगे कुंदा चीफ जस्टिस यू जलित अमदी जस्टिस बेला एम त्रिवेदी तोरखिब ऑर्डर असिना असुंबा वेल फंगनब होनबदा मतेंग ओइगने माखा तरकवा अतोप पाउदा सेंट्रल म्यांमार दा स्कूल की ओजा अमा म्यांमार लानमिना मंगा कक्तना हारखरे सेंट्रल म्यांमार दा लेबा स्कूल अमदा ओजा ओइबा मियोयमा म्यांमार की लानमि सिना फादुना डिटेन तौरबा मतुंग मंगा कक्तुना हातोलगा मागी असिबा हक्सांग अदु स्कूल ममांगदा होंदोक्तुना थमलमले आना थौदोगदुबो मिन्ना उहोबा मफम मदुगी मियोयसिंगना फोंदोरखरे थौदोगसि ngरang sagul sin mitta म्यांमार लानमिसने स्कूल अदुदा लागलगा तामथैबा थौदोगदो साथारमबने मासेगी थौदोगसिदा नतना म्यांमार की जुंतागी लानमिसना आइना यादबा मोंगदा मियोय क्या फाबा पुनबा अमदि हापना सिंग बतोइना साथदुना मिलिटरी रूल सलिपलबा कसदा लेरिबा ऑपोजिशन की कांगपुसिंग मरु फंगना मोथननब होनबनी अनमित उहोबा मियोयसिना फोंदोगनरगले सही निफुगा तरुक सुरब ओजा सो मोदो मोइगी मकोक याउद्रबा हक्सांग अदु मागवे रीजन की टाउ मिन विलेज दा लेबा स्कूल अदु की ममांगदा लाइमाइदा हुंदोकलगा थमलमबने योद की तराना काजिन बा स्कूल अदु की गेट ओजा अदु की मकोक अदु नुंसी हैतना लानमिसिंग अदुना थासेलगा थमलमके मदम कुइना थोंग लोन तुना लेरकलबा स्कूल अदुबसु लानमिसिंग अदुना तुमना मई थादोक पिरमखी आइना थौदोक अदुबो हाकतेंगना उहोबा मियोसिना पाउदमलके ओजा अदुबा तामथिबा मोंगदा हातखिबगी पावसी म्यांमार की मिलिटरी लेखांगसो अमदि स्टेटना कंट्रोल तौबा मीडिया सिंगदा अमता फोंदोक हनखिदे हौजिकसु म्यांमार की मिलिटरी सिंगना मियोय तिसिंग चा कया फाजिंदुना थंबा मदे मखोय की पथकते मियोट मिनै चथरिबा असिगी मराल फुंबा ममांग सहिदा मिखलदा माइ पाखराबा ओंग सान चु चे की मथकदा मराल सिरकले हौजिक फावदा म्यांमार दा मिचम लिसिंग अनि चहुंग की मथकदा हारखरे थौंगसी ममांगी सहिदा सुसी के पॉलिटिकल पार्टी ने चावना माइ पाखिबा मिखल अदुगी मतुंगदा मखोय की साक्ति पुंबा जुंता लानमिसिना मुनख्रबा मतुंग दोयरखिबने लेबाक असिगी लनाइगी ओइबा पाउमिसिना म्यांमार की मिलिटरी रिजिम असिना मियोय चा के फाबा मदि हालिबासे मालेम खंगना पाउ फिरगनी अना फोंदोखिबगा लोइना ngarang माग्रे रीजन द स्कूल की ओजा अमबा मंगा कक्तुना हारखिबा पाउ मालेम गी मियाम पुंबदा खंगलगनी अना फोंदोरगले ताउदोगसुगी मतुंगदा US स्टेट डिपार्टमेंट की स्पोकपर्सन नेट फ्राइस ना ट्विटर दा थागलकबा वारोलमदा हाय हौजिक पालिबा म्यांमार की जुंता की लेंगा असी तामथेबा हिंसा की थबक्या लेपतना चथरे मसिगी मनुंग चन महिमसिंग तमलिबा महिरोसिंग अमदि मदुबा ताकबी तांबिरी बवजा सिंग फावबा मिहाद मिपुन की थबक चथरकले पुनमगसी इंटरनेशनल कम्युनिटी ने यामना हक्सिन लवे हौजिक म्यांमार आइना कोरिबा लेफा कसिबो महाकी आनागी अरिबा ममिंग बर्मा हाइबा असिदा ममांगदा पानखिबा मिलिटरी की लेंगा कदुना होंदो अनखिबनी हाना फोंदोरकले यूपी उत्तराखंड दिल्ली NCR की पब्लिक अथॉरिटी सिंह वाकाई ngangbasinggi bathakta sumoto एक्शन लौखननबा एसिना खानग्रे
Leibak asigi tongan-tongan mafum sinda kangkluk nai pamongda wakai ngang libam yu sing kematak mari lenaba state authorities na akan ba action lawat kadabani ana Supreme Court na akan bawa wafum pangdokre Uttar Pradesh, Uttarakhand amasung Union Territory amoy na lairiba National Capital Region Delhi Police authorities na Supreme Court na akan na Kutilado na mafum sing asda kamanan tension sagat payaba wahibata miyam marakta pangdok na riba mari lenaba Miyoy sing aduki matakta su modo case law kutun Indian Penal Code ki makata sirak pinada bakangan kre tongan-tongan ba fitness na Apex Court asida thangalak ki bawakat sing ki matungin state amade Union Territory khara asda miyoy khara na kangrup naiba wafum sing pangdok tuna punday hing minariba miyam marakta tension sagat na bahonare hariba sit nungdang ningai ni ana Supreme Court ke bansama na pangdoke Democracy sat balibak amada asiging bawakai amade Warip ngang pamiyo singi sanapam leheloy dabani ana Apex Court asig Justice ke M. Joseph Amazong Rishikesh Roy aniki bench nakan bawa fam pangdoke Community singi marakta nunghay na darawa thokan ba yaba wakai ngang pamiyo singa si police na aiba complaint thangalak pangay drabaso masak hangtuk tuna makoy ki matakta case resart daw kadabani Marilay na po authority singa asiging pamiyo sing asiging matakta sumoto action lawkat kadabani aike Police na amadi atay marilay na po authorities na kamanin tension sagali pamiyo singa si Pagat bagi kongtang sa tabahab si contempt of court ni an law gani an sa Supreme Court ki bansas na makata na fongdoki. State authorities sing nasu asing bamiyo sing matakta yari pa makay atuwa matamda aksan law kanana pa marilay na ba. Authorities sing the direction piga da bani wakay ngang li bamiyo sing adu kanano kari dharma sat pano karamba jati no abagi wafam amatay yang dana. State authority na tabak awkat kada bani asum tawra gati lepa kasigi secular waiba masang matawasi tungkoy na ngak bangam gani an sa bansas na fongdoki. UP Uttarakhand amasung National Capital Region Delhi ki langhak sing na hirmasi ki matang da karamba khongthang paikhalabage habage ko report sing athoba matam da pikhalak na bakhangan kre ana petitioner sing da phongdoke India da leide Muslim community de tathi tawina amadi akiba pokhan piya ba thong sing hek leitana satharakli basi Supreme Court na kudak ta kuthing jinduna akan bamiang sangpiu ana thangalak khiba wakat sing gi hearing sa tabada Apex Court asigi division bench asina state amadi union territory sing asida direction adu issue tawkhibane Miyamna Eastern Nagaland sem na akan ba demand tawriba si arat banate naifiu oyo Nagaland state ki nongpok tang bangam kay manakta leriba Miyamna Eastern Nagaland ay batongan ba state ama sem na ba demand tawriba si landehana state si minister naifiu oyo na fongdokre Miyamna tongan ba state sem na ba Eastern Nagaland ki Saruko state district taruk lairi Makoy singa tuti mon tuensang kifire longleng nongklak amasong samatur asini District singa sida tongan-tongan ba tribe kang lup tarit kondari bani makoy singa tudi sang kwam yungan konyak form sangdam tekhira masong rem kyung asine state government ki maikay dagi naga singi mafumda makoy na taliba Eastern Nagaland sem na bagi wa famadu lante ay namhaki maikay dagi si minister na pangdoki athamay na nongpok tangpa Nagaland dat layriba miyam na pamliba amadi piyan na driba o from kaya do athoba matam da warasin purang na nabaho nagani anaryo na pangdoki Ngasi ko ema da pong pang thoki ba function na mada pawmisin hangla ki ba wang singi pawkum pi bada se minister damha ki warol singa se seng dor ki bani Nagaland ki khwadi ki chawraba Hornbill Festival asin nongpok thang ba Nagaland state ama pdi phawade mafam singa se da leriba miyam na sarup yaroi an Eastern Nagaland People's Organization na pang thoki ba wafam adoge matang da maki aning ba kari leba ki hana pawmisin hangla ki bada naifiu na wafam basi pang thoki bani State Union Territory sinam Pasar Bharti ki khutang da nadana paw sandokta na ba center na khan gre Center legana state abadi Union Territory sing de sandokli ba broadcasting news amadi atai item sing Pasar Bharti ki khutang da natana akting na makoy ki kosi rasi da sandok pa yaroi aina advisory mathok tuna khangan gre hiramasi ki matang dalai na marilena ba Union Ministry sing da thabak lokana na ba khangan ke Center legana thadora ki ba advisory adu da tongan ba leba ka sigi state amadi Union Territory sing da sandokli ba television amadi All India Radio ki program sing ado Pasar Bharti ki khutang da natrabadi sandok pa Yandana ba information amadi broadcasting ministry na marilay na ba sinda khangan na ba pampalle hiramasi ki matang da marilay na ba state amadi Union Territory sing na broadcast daw gadori ba maiter sing ado mathang sahi ki lising ani kulhum ki December 19 phawda Pasar Bharti da pikhan na bagi damak sing thoka da bani hari Center ki advisory asina citing pi gadori ba si Tamil Nadu legana launch daw ki ba education gamari ina ba channel am oriba kalbi TV su yawra ba yai are Channel si DTS platform khara da susandok pa thengna ribani masigi sumadakta Andhra Pradesh legana launch tawgiba IPTV da su saitheng piraklaba yari aire Central Government ki Ministry natragana Department amadi State natragana Union Territory lengak sing amadi lanai service provider amatan matung tarakpada haktheng nam yamda asigumba
प्रोग्राम ब्रॉडकास्ट तौदन संदोक यारोई संदोके हरबसु प्रसार भारती की खुदांग संदोकदबने हाइरे निगोल चकौबद लमदम मसिद फंगबा पोथोक नंबर पाल लमदगी पुरकप पोट की महूत सिल्लगा ओइना पुसे निगोल चकौब द लमदम मसिद फंगबा पोथोक नंबर पाल लमदगी पुरकप पोट की महूत सिनबा याबसिंग सिल्लगा पुबीदुना लमदम मसिगे सेनिलोन चाखुनदब खुनासी आना उमंगलाई सिनपांग सिंथा माइरोय लोकी बाइकेदगी पांगदोरगले ngasi konong mamangta leipa lupasiki office paumi sengonaba amada lupasiki assistant general secretary CIS Pishantana haiki lamdam masiki kwadigi chawa kumai amoripa Nicole Sakoba sahi kudingi pangthok tuna lagle ipa ipusna pangthok piramban nongge wakalol aduki asuk aduki wangba kumai ne ngasi dia topa frop singchu pahamna saruk yarak uwa fangi masi lebok phabani adubo Nicole Sakoba lakpada lamdam masiki sanmilon gi piramda kayamna soklabagi abadi nainaba matam moire Ningon Chako bagi sanabi amana ningon singna mapam lamdamda mapa mapung mapwa ki puri ba posing yam khre adaba puri pa polam singasi akoi yoiba amata yorok de asigum ba pibam ubada thamoi sokna nuaite hojiti mapalam dagi posilak pa polam singa chap mana ba made mamal mana ba kya lamdam masigi pothok marang kaina fangle marmasina Ningon Chako bada lamdam masida fang ba pothok sing oina pudona sanmelon ena chawkhana na ba khona minasi Lupa koti ahumlomgi heroine number 4 phare Bisnupur District Police Commando gi team amana ngasi numijungba matong pung amaga makharum tabada laimram lamkhaidagi Interested Passenger Service tawba bus amadagi lupa koti ahumlom gi waikadaba heroine number 4 ka konana driver amasung handyman phare hari parabasing adidi driver cycle lan soktung apofagi ming dalgo soktung khausabung sujanpo amasung handyman kapsong lian apofagi ming laikitaba nangkhan thang pi kamdo bank sujanpo dagini hari Police tagi pangba pawn hai Manipur government sangchiliba war on drugs and isuba campaign gi sarok wama amwaina Bisnupur District Police ki SPN herojit ki biyak makada assistant SP operation Roni mayang mamasung commando OC Subedar Sakti Senalu singba team amana inter state passenger service tawba network travels ki bus amen 01 1938 laimram lamkhai da kham reject tawgi madada bus adugi cabin gi tongan ba mafum singdagi heroine number 4 yawa sapon cap khaya yarom ki Basadugi driver amasung handyman bo an bagi wangpong sa tabada sapon cap singa duda heroine number 4 yawi amadi drug singa du Sosanpur dagi Silong da yona da purakibani haiba khangbangam ki Commando team matuna bus ki cabin area adu kumna check tawa matam da punna heroine number 4 yawa sapon cap marfuga tarit phangki para heroine number 4 adu kilogram amaga gram sama yang khairom oigani amadi masigi mamanna local market yam rabada lupa koti omlom ki oigani haire Paraba driver handyman drugs sing amadi bus adu makataba ain kuiba thabak lokana da nambol PS ta sinagre haire Zanimsta dengi jawna makal kaya lemna test tawri director Manipur government salaiba amata ngarapa medical institute oriva Zanimsta dengi jawna government lemna test tawba yai hariba makal kudimagi testing adu lemna test tawri anda Zanimski director professor Aldaben na phangdokre ngasi director ki office ta pangthoki ba pawgi mifam amada professor Aldaben na hai India government amasuk Manipur government dengi yauna lemna test tawna na piriba test makal yankai hena Zanimsta hausu lemna test tawri karang no bidang dengi gi leyong yawa ana pamama osa Zanimsta pokhalake makoi ba dengi amasung typhoid test tawna na ba ADC gi counter da gi ticket kakpa matamda hana dagi fit tawduna lairaba software da dengi gi lupa chama yankai amasung typhoid ki samakun haina thoraki lemna chathagadaba test mamal thorak libasi karamna no haina khanaringai da Paisen party ki mege degi asang basen pam adu thijaram lage ticket adu kakfiro abada ticket adu sel horaga kake Mito blepta na sangsil laglapadi Manipur da population explosion soitan da thoglagani RK Narendra Angang jamna pokpa prop singda angang masing kakna pokhanwa lingna pokpa singda replacement level jawna bagi thorang tawgadabani Formasen dominate tawna bagi abikpo wakalon thadong na tuna angang masing akakna ba pokpagi thangai fadabasu laire Dr. Khaitem Athawwa Karigumba Manipur da leiriba mama kudimangna makoi makoi gi punsida angang mari dagi tadana poglabade saurang na ngasi dagi sahi yang kai muki matung dadi Manipur da mi amagi hifam tumpam mapam di laira dana khong da lepam mapam bawba lairak laroi loinan haujik mitop sang silapagi sang asida amuka paba tarabadi Manipur da digedani muki matung dadi population explosion soidana thoglagani ana lamdam basiki sang laraba demographer professor RK Narendra na phongtoragli Pause asiga akanana una padamhang na hai angang jamna pokbo prop sing dakang masing kakna pokhanba loidana angang jamna likna pokbo prop sing isu replacement level jona ba keta state sing de tawna bago Manipur state ki ba tongan ba population policy athu ba sem ba mathau dare
Scientific oina manung onsinna karigidamak furopamana angang yamna poglibano natragana pokningbagi maram karino habasusu thidok mathau tai angang jambagi amang pasing khangduna makwade awareness pibigedabani loinana sapok hantan ba mathau tai masina taduna hauzik lairipa mising hengana bagi khongjela sida makhatana asum chathaba tarabadi santrembi imadinga jawre harambadagi khonjen thorak laroi augi basahi humpudra manga muk asida phurup kharana angang yamna pokpaduga phuruba mana angang hantana pokpana maram oiduna laiminari pa kanglo phurup singi marakta hanadagi laireklaba misingi equilibrium condition kaitharakpadagi demographic imbalance thoktuna lamdam masigi socio-political, eco-cultural amasung language religion adulteration thoktuna kanglo bachel gi marakta muknava thajana daba ingchik dabagi phibam amada lairiba sidagi kalhaurasi harabadi state asigi oijaba tongan ba population policy ama semba tangai fadre haire India gi state singi marakta manipurna hianan bo oina state population commission lingba amutangarba state hamaire ataba population policy di haujuk pabagi oina de semdri atobada sembagi tangai fadaba su laire semdakani habagi thajaba bodi laire atai state singa manipur ga demographic profile da khenaba yamna lai manipur di geographical area su yamna pikpa sumnatagi square kilometer lising kun ga nithoi chaum kun ga daret khaktamak chawwa adoga international border da kilometer sahum arfurani pan sangna Myanmar ga taina butana tana tongan ba Puro Maidai Fangal Naga Koki Manung Chanba recognized tribe contract home to Luina Mapal the Gizanglakba. Prop Singapuna Kundaba Singlaibak Amane. Yellow Dagi Kontok Minarakba ethnic group home Amasung Atopa, Tegna Sanglapa, group Singi Sabopagi Sang Manar Taba Masung. Mapal Dagi Saufu and the Sangsilakpa, Mitoki Masing Hangalakpagi Sangasi, community Amaga Amaki Mark the Yamna Kenare. Kudamoina British na kumzali sing amagasanipan marfuga matoy da pang toglaba census report ki matungin na matamaduda Manipur gi apun mamisingi chamagi manung da mitaina 59.16 singmina 38.57 mitai fangal na 2.20 amasung mitop singna 0.04 sarukwa harambadagi salibak kumzali singani kun gani thoida project figure based on religion waibana kara kid sentok sinsin laiba yai Matang Sina Mitaina 41.48, Singmina 50.79, Mitai Pangal na 7.04, Amasung Bitop Sina 0.67 Were. Hauzik Minna Uribasiki Matagta data Sina Mayak Sing na Taklibadi State as the Liminary Furup Kanglop Singna. Magi Furup Singi missing Hankat Naba Lamjen Tanari Hibasini. Missing Hankat Pibasi Angang Masing Yamna Pokpa Natakan Makogi Furuki missing Mapandagi Kapsilaga. Kung dalayta hanba ani sige manungda amanatra kana ani mang nawhelle masina maram mo ito na furup singi maragta mahusagi layakba population composition da akay palagpadagi population imbalance thokalagpada natana iramda masigi economy socio-cultural political amadi national security da akay piyam na thokalle mana makata na hay pikrapa Manipur da masel makoy gi by state interest missing yam kana da phona ba si asing ba masung afaba khutam nate malingoi na missing ekat pagi khongjel asi yakmalli aduna hantan na balak na riba asi phawda decadal growth rate si kumjali singani ama lisingani taraga bathoi sada 10.7 khakdani malem da khwaidagi missing champale ba oigedor ba India na sahi asida sada 17.64 ne aduga khujin mamai bok ba Manipur na sahi asida sada 24.5 ki sang da hengkat phaibasi khantarobada mi paining ai ki masang ne missing hengkat pagi sang asi stable stage amada tham ge harabadi total fertility rate asi 2.1 da pokpo oibatai habadi sangsata mama amana magi punsida angang 2.1 pokbatai masidagi helagana sahi khudingi missing hengkalakani masidagi taragana sahi khudingi missing achi hantarakani Masibo replacement level haina khangnai maramdi population amana mathangke generation ki population adu chapchana maut selle atoba wai amada harga zero population growth haina report daure NFIS 5 ki matugi na kumjali singani taraga mapal lisingani kun gama thoida India ki total fertility rate asi 2.0 oibada Manipur na 2.17 oi haina report daure Manipur ki wena sangsata mama amana magi punsida angang 2.17 pok 5 asi Purba mana yamna wang ba changchata angang tarit nipan pokpa yaure aduga to pa furuba mana yamna hantara angang amani pokpa masong sungpok taba mama kaya yaupna sangsata wai bagi wane makatarak pa atopa pauda Ghaziabad fake gang rape
DCW Chief of Uttar Pradesh Chief Minister Yogi Adityanath se ikre. Delhi Commission for Women Chief Swati Maliwal thangjanamita Uttar Pradesh Chief Minister Yogi Adityanath se ikre amasung Ghaziabad sahi kuntra ka daruk surabi nupi ama gengrep tawi haibadu thijanaba high level committee ama semnaba mangolda appeal tawgre. Karigumba nupi aduna siriba maran singh adu minambu aramba tarabadi mhaki matakta soitanabak thabak lawat kadabani hana sumhangna haike. Masilan tunggi yenaba amagi matangda nupa mangagi matakta gengrep ki maran ama semjin sajinduna hajin ki habagi damak. Nupi aduga topa hongi matakta Ghaziabad police na case ama register tawki bagi nongan bada oirakiba filamne. Magise the Women Commission Chief Maliwal na haiki sexual assault ke case magi matangda GTB hostel nurse amadagi October 19 the commission gi helpline number 181 the commission kola mafangke amasung counselor amahana thabirak na bhaijarake hostel aduda counselor amakudak da thaki counselor aduga mahaka wari chana bada nupi aduna mahakbo nova mangana namit nini gengrep tawki amasung makoina magi finongki aksang jarukta jose ama thingjen ki haike Magbu Chilaga Cow Amagi Manunda Hablagambi Nakan Amada Hundok Lamki Aina Magna Fondoke. Commission of Hakistan Minadu record Doki DCW na Naviadogi Medical Report do Yang Sinki Report do the Mahabu Kauri Tauri Yamanapon Sinki Maki Masada Sik Bagida from Sing Tarame Magi Fagalamasungak Kota Bagi Mami Lay Amasung Itoki Haike Magi Finungi Haksang Saruktagi Insi Mangataruk Rom Sangba Josaya Maslaw Tokre and Medical Report do the Haike. Nafi tugi masin manaw na October 19 da thangala kiba wakada duda Ghaziabad police na hiram masigi matang din Indian Penal Code ki section 342 wrongful confinement amasung section 376 D gang rape ki makada case sa arrest tawge Nafi du Delhi da leiba miyoy amo oibana Delhi Commission of Women October 19 mapandaw Uttar Pradesh police ta notice mathoke Nafi du na si iba maran singa du sana de amasung lantung ki yan nabagi matang da wakada duda Maming panbano pa mga adugi matakta lautu na ba ang mamahag na sagat pa ni haibasi pamantaw na nababatik sa evidence layre hanadag ta polis na haike. Masiyam na sathi ba ta kaya marum da yam nungay taba amasung tamoy sok pa mani hiramasi matang da kiyasa si manong ten na tizin na pa high level committee amasan bido na lingkan na dapat ng odapil tawjari. Asumba do taukan na dapat ning tambamawag ang hiramasi asumba tawdok singa do mariksum na examen taw bagi matawtay ay na Swati Maliwal na haike. Nafi adugi haksang da sokali basing adu kanano amasung medical report da panbagum na GTB hostel na lautoki ba magi finonggi haksang da Josai man bapot ama thingchelle haibadu na kanano haibasi soidan ba examine tawgadabane karigum na fasing adugi mayuk to lautu na pa adu da nupi adu siang na yawi amasung mag victim amanate madugi mahota thabak adu da yawba amani haibasi singningai leitana praman phangba darabadi IPC section 182 false information with intent to cause public servant to use his lawful power to the injury of another person amasung atay section singi makada nafi adugi matakta soidana akan batabag sa tanaba ihak na mangonda afil tawri ay nabahag na haike nakalabarom da bike ta boyfriend ka lakmi navi software engineer miyoy tara na gangrep tawkre Jharkhand gi West Singhbum district da masagi sahi kun gataruk surabi nopi software engineer aman fatararom na gangrep tawkre anang hase police na phangdokre yum dagi thabak tawba maram na Jharkhand da leibi nopi aduna moto bike ka magi boyfriend aduga loina na lakmi na bada sagol sang gi namidang waram da thawdo gadu thokibani nofani fan dagi tararom na ani adubo lambi da kham ke masong boyfriend adu fodalagadopi adubo asik pamafam amada puthok laga gangrep tawki an state police da PTI da haike Superintendent of Police Asutosh Sekhar na mafam adugi police station da case ama arrest tawkre masung thawdok adu da senariba miyoy sing adu masak khangna na bathijin ba hore haike napi adu maming chatpa IT company amada thabak tawbani magbo rep tawraba tungda miyoy sing adu na mahakpo mafam adu da hundok to na thamlami amasung senke magoi na magi wallet amasung mobile phone adu su pukre napi adu na karigumba mong ama tawduna yum yawna na bahona ki abaso thawdok adugi matang da magi imung da tamki Madugi matung di imong manung aduna police tawa kada mathangkat ki mapam madugi hostel amadam haki medical check-up bang thokre atay mariksum papaw sing ngaire Diwali yaw na nabagi damak mayum dahan kiba sinmi taraga mga bus accident da sire nifus hokle Madhya Pradesh ki rewa highway dangarang numidang atheng bada bus amadi truck thousand nabagi thawdok da bus atu da tongla kiba miyoy tara mga
Siki Bagaloina Munifurum Asoka Panangre and Rewa Distriki Nan Niv Bansin of Fongdoragli. Laibak Tiba Taugasika Mari Enna SP Basin Makatana Fondo Kibida Uttar Pradesh Gorakhpur Tamna Thorokiba Pundam Yui Chamarom Tonglaki. Miyayam Batongan Tongan Pamafum Sinda Tabak Sururaga Diwali Kumai Mayam da Yauruna Bagita Makala Kibane. Garangahing Ating Bada Rewagi Swagi Manakta Stationary Truck Amada Bus Aduna Thomjin Bagitokta Bus Aduda Tonglaki but Mui Tara Manga Kudakta Siki Baga Nifuna Sogan Kibane. Asoka Singadu Kudaki Wena Suhagi the Labor Hostel Amada Pokatuna Treatment Sataki Pibam Kara Luna Sok Pasingadu Makatana Treatment Satana Bagidamak. Rewagi Sansoy Kandi Memorial Hostel the River Taukreari. Mana Makatana Fondoki with the bus Aduda Tonglapa passenger Amba Uttar Pradesh Dagini Sinmi Amba Katani Dagi Hyderabad Tongan Tongan busing the Lagna Kibani. Matuki Matung Mem the Hanbaki Lambi the Labak Tiba Toga to Tokibani. Taudoga Mari Lane Police Nakia somehow start out on a ticket Bagitabak Satapahogre. Housing probably when the day extended to Matokum Tokibano, I was Sapchana Kangbamdre. Amaram the UP Minister Jokina accident like Kirabam using Gimung the Lopa, Lakani, Ani Atuga Asok passing the Policing Yankai Mating Piragani Hide. Corner murder case key status report Picking up a Kangan Gre. Bamang Tada Uttarkhangi Hotel Amada receptionist Oina Tabak Tauduna Levi Masagi Sahi Taragama Panrom Surabi. Ankida Bandari murder case ki matang the Tijan Bagi Tabak Tauriba Special Investigating Team. Special Investigating Team SIT the case at reports in Pikalagnaba Uttarkhand High Konangarang Kangan Gre. Justice Sanjoy Misragi single bench report Pikalagnaba order Taukibakaloidana. Matangi hearing Lagliba November the Pang Tuknaba Kona fixed Taugre. Ankita Bandari Missy case as CBI the Sinakinaba civil organization Kiagi Make the Gitaxilak Palepri. Masagi Zaitaraga Mapalom Surabi Ankita Bandari Magna receptionist Oina Tabak Tauriba Hotel Adugi Mapo. Polgid Area Amadi Hotel Adugi Manager Saurab Baskar Masung Assistant Manager Ankit Guptana Hotel Adu the Lapa VIP Sing Nua Nanaba Habada Yadaba the Gimapo Hat Kibane Mahat Kibadu Namaram Oraga Uttarkhand Gimafam Kada Sarang Nabagi Tautoxing Toki Amaram the victim Masagi Mumanugi Musing the Uttarkhand BGB losing Bagi Masarufa Amasu Riba Polkid Area Amadi Makaloida Bamioi Anina Makogi Masanopi Dubo Rip Tauraba Matung the Hat Kibani Hanasar Story. Hinamasing matang daso akanaba medical team amada thijen bagi thabak sa tharibani. Atomana mamang seul the official oida report amana ankeda Bandari rep tawraga hat kibani hana phongdorak padagi. Yamgi yaw amuk hiana kangkalak kibani yaw kangkalak padagi kona thijliba aduka report pikhalak na papari leina basing da khangan kibani. Panbajabade misi asigi matungda BJP na senior leader Binod Aryapo party da suspend tawgibani. Nakalamrom tana army officer saduna napi da khadak tawramba mioi ama fare. Masagi sahi kun ka mangarom surabano pamasa Indian Army Captain Saduna na pimasa ama. Nung sinarama matung launa na bahuna rambagi tawdo kamari laina na Indian Army Officer sarambano pamasa do. Delhi Police na pagat kaya hari. Delhi Police ki report matungin na faraba no pamasa adugi mameng Bipin Kumar Zakawi. Magvihar gi Madhuvani tisik dagini sahi asigi July kun ka tareta masagi sahi kun ka marirom surabi. Nopi manahira masigi matang da police ta complain la matawraki. Private company amada as manager oina thabak tawribi nupi aduna phongdora khibagi matungina Metropolitan site amada mapani khan khibani amadi khangnaba horakpada Metropolitan site amada mapani khangna khibani amadi khangnaba horakpa matamda nupa aduna Indian Army ki captain ni ana sakta ke madugi matung mapani tamna tamna wodi sanaba horakhibaga loinana nungsinara khibani nupa aduna manghodagi lupa lakh anisu lawkhiba laikre madugi matung mahapul honglasi harakhibani haire Police officer की मसागी गाड़ी न थोमलम ले दिल्ली पुलिस की मकोक थोंगबो ऑफिसर अमगी मसारफीना सहीवल सेगी अंगन बसर द पॉपुलर सिटी मॉल की पार्किंग अटेंडेंट अमा गाड़ी न थोलम की हन मराल सिरगले थादोगसी थासी की तरह गतरु की नबिदांग वरम द थोखिबनी हन साउथ दिल्ली की डिप्टी कमिश्नर संदन चौधरी न फंगदो की बकलोइना पार्किंग अदु द लेबा सर्वेलेंस कैमरा की मतिंग दगी खंगबगम खिबनी हायरे अमदि हाउसिक फाबगी ओने थादोगसी द सेनरे बबियोय फाबगी पाउलाइत्रि हायरे Diwali manungda traffic rule thugai basing phal lawroi sahi asigi oina Diwali kumai manungda traffic rule thugai basing phal lawroi ana Gujarat Minister of State for Home Hers Sanghabi nagarak law thokre hare Diwali kumai gi yenglaga tha asigi kuntaret forward traffic rule thugai dun gari thorakhiba mioi singdagi traffic police amatana fine khongol pagi thabak tawroi ngasi dagi horaga tha asigi kun gataret forward traffic police na traffic license yawdan thorok pagi damak
फारबसु मखोइदगी फाइन लौबगी महुत्ता अखोइगी ट्रैफिक पुलिसना लै अममम पीगने मियामना दिवाली कुमाई मनुंगदा चथोक चसिन तौबदा हेना नुंगाई हननबगीदमक ट्रैफिक वायोलेटर्सिंगदगी फाइन लौदनबा फिरेप लौखिबने हाइरे अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसिना सब्सक्राइब तौबीरमलोइनना लाइक एंड शेयर तौबसु काबिगनु पुनमकपो अमुक हन्ना थागजरी